Mana office laktise kariguma maram amadi sodna lerangani ado ai chatlaga khangdoklagi nangna asuyamna haiba ngangba lawdisina karigi kari wakaldagi no banang ngasi thongliba insang dubo aingonda mata khangalamdana nangi kusi tawduna thongliba karigi no ba chaba yadre yotba yadre karigi no nangi apamba kusi pangdu tawba yabra imusida ngangba haibadana lawana lawdiba ikaibana khangdriba ima ai ngasi di ko yam sikpa changsi nungaitaba aduna ima da hanglaga thongdawdo hangaudre leramba ma hekta thongjin khrabani ima ai hakchang nungaitaduna ne nangna nasa nungaiba nungaitaba ai khangdine chaba yadaba insang do thonglaga karamna chagadoribano ha nang aigonda hanglamba yadabro nang kusi pangtong torisi karigino ima aisu kok chingmanbaduda ima da hangdawdo hanghaudre waraubiranu ima ado koi pabungdi chak anira hape ngasidi yam hawe haye pabungna di insangdo yam hawni ba nabari si insang je yam hawna chani ma khange ba yare chalo nathok tawjaruro nasaktu yiningdi as karino tawrisibo aina tarisibo manga chamane sumaina ka torangoni habadi aidi amta khalludi yam nungaina leibaga male mai mama asidi pura mawongamne sidi yam nungaite tabada makuboknadi yam luna tawe aduga manimbo asina tawthorisibu as sidi thoibisi si mafam asida adum leirabadi yaroi bera karaklani ai yumda oina nuaina thambi dawse phokdokpasi ngamdaduna leire tanja asidi ai yum asida changuba yaroi ai chatlage mina masa ngamdena singna haijarabasibo hanjana dum ngangbiyemi karamba nupino sibu masaju nupini asimaknani na thoibina mamai thong maktuna adum leiribasidi thoibi nang modi tasengna aina thagatli he sokthina phibam soklaba imung asida nangna khangduna leiramlibase ai nang modi tasengna thagalle sumna sum leirabadi nang ki punsida afaba oiraklaro aduna ai karino tawba yaba ma thuna tawdrabadi upai leitre ai yengma ngamdeba agi mawma taw ngasi yengo ai ngasi laamdradi khanglam loiba amta khurada phone tawga hayengdi thabak laktaba yade aruba meeting lai haiduna horen phone tawgi adu hayeng la halage ma atradi hayeng song lakradi aidi lefam chawham khangdre thoibi gi mani buk tubu ngawba jala kokji hakchang nungwai taduna thongkhibani hairabudubu hanjan hanjan adum ngangi tubu mako ka chak chala minungsi habada macam tiyaw da maline mai wangang sangang kari minu ne dubu thoibi gi mai thong da adam nungwai tabagi mami ma lermi basidi madi yumda su yamna wan lermi basani sana sum thamlabadi ai khalse tabam khangdra mana nungwai lei bo gadi khara phai husi teina mana lei phom da urabani na khangam yam nungwai ta ado khurada phone tawgi hayengdi meeting aruba mai laktaba yade haikragi lakna ima se aina hakjang nungaite koksi ena haibada chukta thajabide aibu mamongni haiduna khanba sungam ngamde karamna leigadamno khangdre yum asida yumda asomda chatle pabungna halakpa yaroi na thingi changhandre leige yadre sida leire ima asina aibu majeramda nusibide karamna noina hingado sibu khanbada gyala simamme aina tawba thabak kudima yengsinduna soiba ngairaga thina ngangba chaibaga karamna hingadamno khangdre thabak im tawdosu kire ama tawruri chai ngangi soire ga tawre tamo nangdi puno magsil oina uramgani ko nang amukta halaktuna ai yawabase amukta konbiyo tamo thaba amata ka chaloraga halakpase ngakta pothaba phanggadaba nate tawrise khanabaga chainabaga launabaga nongaibadagi numit taba phau imau ne tawrisina marol ama mama asiga onsin duna khanadana laikhraba tawrise shanu password mangai magi nupi sigi misang duna ai khoi mama ni mapa ni haiba phau khalaktre oh no imau adubu laikhiba jala aibu thabakna kawana chatlubane khana wasi khawgangnare sha glass amta thaklabadi sha si tekhat kadabani imau du da chado amata lolo haiduna haigi ibema taro
ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯏꯄꯥ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯂꯣꯜꯂꯛꯎ ꯏꯄꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯋꯥꯔꯦ ꯏꯁꯥꯁꯦ ꯈꯅꯥꯎꯁꯤꯁꯨ ꯈꯧꯒꯪꯅꯔꯦ ꯆꯥ ꯒꯤꯂꯥꯁꯇꯨꯃ ꯊꯛꯂꯕꯗꯤ ꯏꯄꯥꯁꯨ ꯈꯔꯗꯤ ꯇꯦꯛꯈꯠꯀꯅꯤ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯏꯄꯥꯒꯤ ꯂꯣꯜꯂꯛꯎ ꯆꯠꯂꯨ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯀꯣꯛ ꯆꯤꯛꯇꯨꯅ ꯈ꯭ꯋꯥꯡꯁꯨ ꯅꯥꯗꯨꯅ ꯂꯩꯔꯕ ꯑꯗꯣ ꯑꯩꯅ ꯂꯣꯟꯕꯗꯤ ꯉꯝꯃꯔꯣꯏꯌꯦ ꯑꯗꯣ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯅꯆꯥ ꯆꯪꯖꯔꯒꯦ ꯑꯣ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯊꯛꯀꯦ ꯍꯥꯏꯔꯐꯥꯎ ꯄꯤꯊꯛꯄꯤꯗ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯃꯧꯅꯦꯅ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯔꯛꯏꯗ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯃꯄꯥ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯅꯤ ꯑꯩꯇꯅ ꯃꯤꯔꯥꯏꯕꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯄꯥꯜꯂꯀꯥꯟꯗꯇ ꯈꯪꯂꯦ ꯍꯥꯏꯗꯨꯅꯤ ꯂꯤꯟꯅ ꯆꯤꯛꯄ ꯃꯤꯅ ꯂꯤꯟꯒꯤ ꯃꯍꯨ ꯈꯪꯉꯤ ꯍꯥꯏꯗꯣ ꯇꯧꯔꯦ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯃꯄꯥꯟꯗ ꯃꯣꯏ ꯄꯥꯕꯨꯡ ꯊꯕꯛ ꯆꯠꯄꯤꯔꯨꯕꯗꯨꯕꯨ ꯌꯥꯅꯔꯛꯂꯕꯣ ꯀꯃꯥꯏꯅ ꯇꯧꯔꯛꯂꯒꯦ ꯌꯥꯅꯔꯛꯇ꯭ꯔꯦ ꯂꯨꯄꯥ 50,000 ꯍꯥꯟꯅ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯦ ꯃꯗꯨꯗꯒꯤ ꯑꯩ ꯃꯊꯥ ꯁꯥꯗꯨꯅ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯀꯧꯊꯣꯛꯂꯒ ꯆꯥ ꯒꯤꯂꯥꯁ ꯑꯃꯠꯇ ꯏꯄꯥꯒꯤ ꯂꯣꯜꯂꯛꯑꯣꯅ ꯍꯥꯏꯔꯨꯕꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯂꯣꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦꯅꯦ ꯅꯪ ꯑꯃꯨꯛꯇ ꯂꯣꯜꯂꯛꯑꯣ ꯆꯠꯂꯣ ꯑꯩ ꯏꯁꯥꯁꯦ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯆꯥꯗꯨ ꯊꯛꯂꯒ ꯈꯤꯇ ꯇꯦꯛꯈꯠꯄꯔ ꯌꯦꯡꯒꯦ ꯂꯣꯏꯔꯦ ꯋꯥꯕꯗ ꯏꯆꯥꯒꯤꯋꯣ ꯃꯤꯆꯥꯒꯤꯋꯣ ꯏꯋꯥꯒꯤꯋꯣ ꯃꯌꯥꯝ ꯑꯁꯤꯒꯤꯅꯦ ꯍꯣꯠꯅꯕꯗꯅꯦ ꯑꯍꯟꯊꯪꯁꯤꯗꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦꯁꯨ ꯍꯥꯏꯍꯩꯗꯦꯌꯦ ꯋꯥꯕꯗ ꯂꯣꯏꯔꯦ ꯁꯤꯕꯨ ꯈꯨꯜꯂꯞ ꯄꯨꯝꯕꯁꯨ ꯇꯧꯅꯔꯝꯒꯗ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯠ ꯁꯠ ꯂꯣꯜꯂꯛꯀꯦ ꯀꯨꯏꯔꯣꯏꯕ ꯑꯣ ꯏꯆꯥ ꯅꯨꯄꯥꯅ ꯏꯆꯥꯅꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯃꯥꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯗꯨꯅ ꯊꯝꯂꯨꯕꯁꯤꯗꯤ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯏꯃꯧ ꯂꯥꯛꯑꯒ ꯀꯣꯝꯒꯗ꯭ꯔꯥ ꯈꯜꯂꯝꯕꯁꯨ ꯏꯃꯧ ꯂꯥꯛꯑꯒ ꯆꯥ ꯒꯤꯂꯥꯁ ꯑꯃꯐꯥꯎ ꯊꯛꯄ ꯐꯪꯗ꯭ꯔꯦ ꯑꯣ ꯅꯨꯡꯁꯤꯔꯛꯏꯗ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯃꯄꯥ ꯑꯩꯅ ꯃꯤꯔꯥꯏꯕꯤꯗꯅ ꯀꯌꯥ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯈ꯭ꯔꯤꯕ ꯃꯥꯗꯤ ꯏꯆꯥ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏꯕꯨ ꯀꯣꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯍꯟꯗꯨꯅ ꯅꯤꯡꯕ ꯊꯨꯡꯍꯟꯗꯨꯅ ꯊꯝꯕꯤꯔꯛꯂꯦ ꯌꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯑꯃ ꯄꯨꯁꯜꯂꯛꯇꯨꯅ ꯏꯃꯧ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯂꯣꯜꯂꯛꯎ ꯊꯛꯀꯦ ꯍꯥꯏꯔꯨꯕꯗ ꯉꯝꯃꯣꯏ ꯍꯥꯏꯅꯦ ꯑꯁꯤꯅꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯣ ꯌꯥꯜꯂꯁꯤ ꯄꯨꯡꯃꯝ ꯃꯝꯃꯤ ꯑꯩ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯃꯅꯝꯁꯤꯗꯤ ꯄꯨꯔꯥ ꯄꯨꯝꯃꯦ ꯁꯤꯗꯤ ꯄꯥꯕꯨꯡ ꯅꯆꯥ ꯃꯌꯥꯏꯗ ꯑꯃꯨꯛꯇ ꯁꯝꯃꯒ ꯆꯠꯆꯈꯤꯒꯦꯕ ꯄꯥꯕꯨꯡ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯒꯦ ꯅꯪꯅꯕꯨ ꯀꯌꯥꯝ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤꯒꯦ ꯆꯪꯉꯣ ꯃꯁꯛ ꯇꯧꯅꯤꯡꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯁꯥꯎꯒꯟꯕꯁꯤꯅꯕ ꯄꯥꯕꯨꯡ ꯅꯆꯥ ꯆꯪꯖꯔꯒꯦ ꯋꯥꯔꯧꯕꯤꯅꯨ ꯄꯥꯕꯨꯡ ꯃꯌꯥꯏꯗ ꯁꯝꯃꯒ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯀꯔꯤꯅꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯣ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯒꯤꯔꯣ ꯃꯍꯩꯔꯣ ꯍꯧꯖꯤꯛ ꯐꯪꯉꯤꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯃꯨꯛ ꯄꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯆꯥꯁꯦ ꯁꯤꯗ ꯊꯝꯃꯒꯦꯀꯣ ꯏꯪꯈꯤꯅꯤ ꯇꯨ ꯅꯆꯥꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯍꯜꯂꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦꯅꯦ ꯈꯪꯗꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯊꯔꯣꯒ ꯁꯥꯎꯅꯔꯖꯥꯠꯂꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯅꯕꯔꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯋꯥꯅ ꯌꯣꯛꯇꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯟꯅꯕꯒꯤꯔꯕ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯇꯧꯔꯛꯀꯗꯕꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯊꯣꯛꯄ ꯊꯣꯛꯄ ꯂꯥꯛꯆꯔꯅꯤ ꯃꯔꯥꯏꯅ ꯑꯣ ꯆꯥ ꯊꯣꯏꯕꯤꯗꯣ ꯅꯨꯡꯁꯤꯔꯛꯏ ꯑꯩꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯗꯅ ꯊꯧ ꯁꯥꯕꯤꯗꯗꯨꯅ ꯇꯧꯔꯝꯕ ꯀꯌꯥꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯏꯆꯥ ꯊꯣꯏꯕꯤ ꯍꯣꯏ ꯌꯨꯝꯗꯒ ꯆꯠꯂꯨꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤꯒꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕꯤꯔꯛꯂꯤꯕ꯭ꯔꯥ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯗꯨꯕꯨ ꯈꯔ ꯄꯦꯊꯔꯛꯑꯕ꯭ꯔꯣ ꯏꯆꯥ ꯊꯣꯏꯕꯤꯅ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯦꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯕꯗꯅ ꯌꯥꯔꯣꯏꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯣꯏ ꯄꯥꯕꯨꯡ ꯈꯪꯍꯟꯗꯅ ꯑꯩ ꯅꯣꯡꯃ ꯂꯣꯟꯅ ꯆꯠꯂꯨꯏꯌꯦ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯂꯩꯈꯤꯗꯕ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯊꯕꯛꯇꯣ ꯃꯥꯅ ꯍꯟꯖꯜꯂꯦꯅꯅꯦ ꯑꯣꯐꯤꯁ ꯀꯥꯔꯨꯏ ꯀꯥꯟꯅ ꯍꯜꯂꯛꯇꯅ ꯂꯩꯔꯝꯃꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯆꯥꯗꯣ ꯎꯕꯗ ꯑꯣ ꯑꯩ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯈꯜꯂꯨꯕꯗ ꯃꯄꯥ ꯑꯩꯁꯦ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯅꯦ ꯂꯥꯏꯃꯟ ꯂꯣꯏꯔꯦ ꯏꯁꯥꯁꯦ
ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ. ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ. ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯁꯦ. ꯑꯩꯁꯨ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯌꯥꯝꯅ ꯎꯅꯤꯡꯂꯛꯑꯦ. ꯑꯩ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯅꯤꯡꯉꯝꯗꯕꯒꯤ ꯅꯤꯡꯉꯝꯗꯕ ꯉꯥꯛꯇ ꯈꯜꯂꯨꯔꯒ ꯏꯆꯥꯗꯣ ꯎꯔꯒ ꯈꯤꯇꯪ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯉꯤ. ꯅꯣꯡꯃ ꯆꯠꯂꯨꯁꯤꯀꯣ. ꯁꯥꯔ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ. ꯑꯦ ꯊꯣꯏꯕꯤ, ꯆꯪꯉꯣ ꯂꯥꯛꯑꯣ, ꯐꯝꯃꯨ ꯂꯥꯛꯑꯣ. ꯁꯥꯔ, ꯑꯩ ꯉꯔꯥꯡ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯁꯥꯔꯗ ꯑꯃꯨꯛꯇ ꯍꯥꯏꯒꯦꯅ ꯆꯪꯂꯛꯂꯤꯅꯦ. ꯑꯍꯦꯟꯕꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯈꯤꯕ ꯑꯗꯨ ꯑꯍꯦꯟꯕꯅ ꯊꯣꯏꯕꯤꯗ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯈꯪꯍꯜꯂꯝꯗꯦ, ꯈꯪꯗꯕ ꯁꯥꯔꯝꯃꯤ. ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯅꯪ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅ ꯍꯪꯒꯦꯅ ꯈꯜꯂꯝꯃꯤꯅꯦ. ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯪꯕꯨ ꯉꯔꯥꯡ? ꯁꯥꯔ, ꯑꯩꯗꯣꯉꯔꯥꯡ ꯀꯣꯛ ꯌꯥꯝ ꯆꯤꯛꯄ, ꯑꯗꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯅ ꯂꯥꯛꯈꯤꯗꯕꯅꯦ ꯁꯥꯔ. ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ. ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯛꯇꯪ ꯆꯠꯂꯨꯁꯤꯔꯣ? ꯌꯦꯡꯊꯣꯛꯎꯁꯤꯔꯣ? ꯁꯥꯔ, ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ, ꯐꯔꯦ. ꯑꯩꯅ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯐꯥꯎ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯥꯔ. ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗ, ꯐꯔꯦ. ꯑꯣ ꯐꯔꯦ ꯑꯗꯨꯗꯤ. ꯑꯩꯁꯨ ꯍꯔꯥꯎꯔꯦ ꯅꯪꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯐꯔꯦ ꯍꯥꯏꯕꯗꯣ. ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯃꯇ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯅꯣꯏ ꯄꯥꯕꯨꯡꯅ ꯅꯪ ꯑꯌꯨꯛꯇ ꯊꯤꯜꯂꯛꯄꯗꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯊꯤꯜꯍꯜꯂꯣ ꯌꯥꯔꯦ. ꯑꯗꯨꯒ ꯅꯪ ꯍꯟꯕꯒꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯑꯣꯏꯅ ꯊꯤꯟꯕꯤꯔꯒꯦꯕ. ꯑꯗꯨꯝ ꯐꯔꯛ ꯇꯥꯕ ꯈꯣꯠꯄ ꯌꯥꯎꯕ ꯀꯥꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯤꯗꯨꯅꯤ, ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ. ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯗ ꯅꯪ ꯍꯥꯏꯅꯔꯣꯀꯣ, ꯑꯩ ꯊꯤꯟꯕꯤꯔꯒꯦ, ꯁꯥꯔꯅ ꯑꯗꯨꯝ ꯍꯜꯂꯛꯄꯒꯤꯗꯤ ꯊꯤꯟꯕꯤꯔꯒꯦꯅ ꯍꯥꯏꯌꯦꯅ ꯅꯪ ꯍꯥꯏꯔꯣ. ꯌꯥꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯅꯔꯣꯀꯣ. ꯍꯣꯏ ꯁꯥꯔ, ꯑꯗꯣ ꯄꯥꯕꯨꯡꯗ ꯍꯥꯟꯅ ꯍꯪꯂꯛꯀꯦ. ꯄꯥꯕꯨꯡꯅ ꯌꯥꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯁꯥꯔ. ꯑꯣ ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯗꯨꯁꯨ ꯌꯥꯅꯕ ꯅꯪꯅ ꯀꯟꯅ ꯉꯥꯡꯅꯔꯣ, ꯍꯥꯏꯔꯣ. ꯅꯨꯡꯉꯥꯏꯇꯦꯕ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯌꯦꯡꯉꯣ. ꯑꯗꯣ ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯒꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯃꯍꯧꯁꯥꯒꯨꯝ ꯊꯣꯏꯕꯤꯁꯨ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯂꯧꯕ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ. ꯚꯥꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯂꯥꯛꯏꯁꯦ ꯂꯃꯟ ꯈꯨꯝꯕꯅꯤ ꯚꯥꯏ. ꯑꯩ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯌꯥꯝ ꯄꯦꯟꯗꯦ ꯚꯥꯏ. ꯍꯧꯖꯤꯛ ꯊꯣꯏꯕꯤ ꯐꯥꯔꯒ ꯑꯩꯈꯣꯏꯅꯤ ꯄꯨꯔ ꯆꯠꯀꯗꯕꯅꯤ. ꯑꯦ ꯚꯥꯏ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯣ ꯅꯨꯄꯤ ꯐꯥꯕ꯭ꯔꯣ? ꯑꯁ ꯄꯦꯜꯂꯦ ꯁꯩꯇꯧꯔꯤꯕ. ꯃꯪꯅ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯦ. ꯉꯔꯥꯡ ꯚꯥꯏ ꯑꯩ ꯀꯨ ꯇꯣꯡꯉ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯦ ꯚꯥꯏ. ꯁꯤ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ. ꯅꯪꯒꯤꯁꯤꯗꯤ ꯚꯥꯏ ꯀꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩ ꯄꯨꯟꯅ ꯊꯦꯡꯅꯒꯅꯤ. ꯚꯥꯏꯗ ꯀꯔꯤꯝꯇ ꯆꯦꯟꯅꯍꯜꯂꯣꯏ. ꯀꯤꯔꯒ ꯂꯩꯍꯧꯔꯒꯦꯔꯣ ꯚꯥꯏ? ꯏꯇꯣꯝꯇ ꯆꯠꯂꯁꯨ ꯌꯥꯏꯅꯦ. ꯑꯗꯨꯗ ꯅꯨꯄꯤ ꯐꯥꯕꯅꯤꯅ ꯏꯇꯣꯝꯇꯅ ꯀꯔꯝꯅ ꯐꯥꯒꯅꯤ? ꯑꯗꯨꯒꯤ ꯋꯥꯅꯦ. ꯐꯥꯡꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯚꯥꯏ. ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗ ꯚꯥꯏ. ꯑꯗꯨꯒꯤ ꯋꯥꯅꯤꯗ. ꯂꯥꯛꯄꯨ ꯂꯥꯛꯏꯁꯤꯅꯤꯅꯦ, ꯀꯤꯔꯒꯕꯨ ꯂꯥꯛꯈꯤꯗ꯭ꯔꯣ? ꯑꯗꯨꯗ ꯈꯪꯗꯦ ꯚꯥꯏ. ꯇꯥꯛ ꯂꯥꯎꯅ ꯒꯥꯔꯤ ꯈꯥꯝꯃꯦꯗꯅ ꯆꯪꯉꯒ ꯑꯩꯈꯣꯏꯅꯤ ꯆꯪꯉ ꯐꯥꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯥꯞ ꯆꯠꯂꯦꯗꯅ ꯇꯥꯞ ꯊꯧꯔꯤꯕ. ꯃꯈꯥ ꯇꯥꯕ ꯑꯩ ꯉꯥꯛꯇꯅꯤ. ꯀꯔꯤꯃꯠꯇ ꯚꯥꯏꯕꯨ ꯆꯦꯟꯅꯍꯜꯂꯣꯏ. ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨꯅꯦ ꯚꯥꯏ. ꯑꯩꯅꯤꯅꯦ, ꯑꯩ ꯃꯍꯧꯁꯥꯒꯤ ꯑꯩꯗꯨꯅꯤꯅꯦ. ꯊꯣꯏꯕꯤꯗ ꯁꯤꯗ ꯐꯝꯃ ꯂꯩꯔꯦ ꯚꯥꯏ. ꯃꯄꯥ ꯉꯥꯏ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯁꯦ. ꯆꯞ ꯆꯥꯔꯕꯅꯤ ꯇꯥꯏꯃꯤꯡꯁꯦ ꯚꯥꯏ. ꯀꯨꯏꯅ ꯂꯩꯔꯔꯣꯏꯁꯦ. ꯃꯄꯥ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ. ꯚꯥꯏ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯇꯞꯄ ꯌꯥꯗꯦ. ꯊꯨꯒꯗꯕ. ꯆꯠ ꯀꯨꯝꯊꯔꯦꯗꯅ ꯑꯗꯨꯒ ꯐꯥꯔꯦ. ꯑꯗꯨ ꯄꯨꯂꯞ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯆꯥꯠ ꯊꯧꯈꯤꯗꯕ. ꯇꯞꯄꯗꯤ ꯑꯩꯈꯣꯏꯅꯤ ꯌꯥꯗ꯭ꯔꯦ, ꯐꯦꯜ ꯇꯥꯔꯦ. ꯇꯥꯆꯧꯕ, ꯀꯩꯗꯧꯔꯦ ꯏꯐꯤꯡ ꯐꯤꯡꯅ ꯆꯪꯂꯛꯂꯤꯗꯨꯅ? ꯊꯣꯏꯕꯤꯕꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯤꯌꯣꯜ ꯑꯗꯨꯅ ꯑꯍꯦꯟꯕꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ. ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯍꯦꯟꯕꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥ ꯑꯍꯦꯟꯕꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯊꯣꯏꯕꯤ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ. ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯑꯝꯃꯤ. ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯊꯤꯕ ꯆꯠꯀꯗꯕꯅꯤ. ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯣ. ꯁꯥꯔ, ꯔꯦꯗꯤꯗ ꯂꯩꯖꯔꯦ. ꯆꯤꯡꯅꯕ ꯃꯐꯝꯁꯤꯡ ꯆꯪꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯐꯪꯅꯕ ꯀꯟꯅ ꯊꯤꯔꯝꯃꯤ. ꯑꯣ ꯊꯣꯏꯕꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ. ꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ, ꯑꯗꯨꯕꯨ ꯅꯪꯍꯧꯗꯦꯅꯦ. ꯑꯩ ꯐꯪꯅꯕ ꯊꯤꯒꯅꯤ. ꯊꯣꯏꯕꯤ, ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯎꯅ ꯁꯣꯝꯗ ꯃꯥꯜꯂꯦ. ꯃꯣꯏꯅ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯤ ꯍꯥꯏꯕꯗꯣ. ꯁ꯭ꯋꯥꯏꯁꯤꯗ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯤꯁꯤ ꯁꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ. ꯑꯩ ꯀꯨꯝꯊꯔꯒ ꯌꯦꯡꯂꯒꯦ. ꯊꯣꯏꯕꯤ ꯐꯪꯅꯕ ꯑꯩꯅ ꯊꯤꯒꯅꯤ. ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ
ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯒꯅꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯔꯤꯅꯣ ꯊꯥꯗꯣꯛꯑꯣ ꯑꯩ ꯈꯨꯠ ꯄꯨꯂꯤꯁꯁꯤ ꯊꯥꯗꯣꯛꯑꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯑꯩꯅ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯗꯅ ꯑꯩꯅ ꯉꯝꯗꯕ ꯂꯩꯄꯣꯟꯇꯦꯅꯦ ꯅꯪ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯐꯥꯎꯕ ꯁꯥꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯣ ꯀꯅꯥ ꯀꯟꯕ ꯂꯥꯛꯇꯣꯔꯤꯅ ꯏꯐ ꯐꯖꯅ ꯑꯩꯅ ꯍꯥꯏ ꯀꯥꯟꯗꯨꯗ ꯌꯥꯔꯝꯂꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯀꯟꯕ ꯀꯅꯥ ꯂꯥꯛꯀꯗꯧꯔꯤꯒꯦ